Miyoy ama siramle paleldegi aimol chatpa lambida leiba Salom English Academy manakta Chandal District ki lamkang khunyai village tagi SK Thamsel lamkang yankhi mathoi koba miyoy ama siduna leiramle police na laktuna yengsilabada laikhidrabagi imung manung na ma ki masak takibaga loinana makhoina loksin jarage hairakpadagi khusin nakre mahak drug overdose ta sibra natraga matau karamna sibno haiba khangdri Nongmei Maru yonbani haibagi charge ta miyoy ahum fare police control room na ngasi numidang thorakpa cherol amana haibada illegal oiba mawngda Nongmei Maru yonbada chenabani haiba miyoy ahum thangmaiban khuyathong polem lekai digi ngasi security force na fare hairi faraba singdi thangmaiban Laurung Purel Lekai degi konsam utam Elias Abungo Taraganipan Thinguzam David Elias Tony Kunganipan amasung thangmaiban polem lekai degi ngangom Rohit Elias Thoi Kungahumdoi hairi makhoi degi incharge ki maru Humfudara Magjun amaga konaba AK Rifles ki maru kungataruk incharge LMG gi Magjun ani incharge rifle gi Magjun ama SLR gi Magjun ama .303 gi maru humfugata red .38 mm gi maru chama amasung SLR gi maru ahum recover tawre hairi heroin ga kona na fare police na ngarang singjamai chinga makhong dagi Maruti car A star ama check tawbada sapon kef tarada haplamba heroin number 4 gram 105.4 ga kona na gari asida tonglakiba Thawbal district ki urong umang khunaw gi urong chesawa dagi MD Ajat Yumkhaibam kuntraga nithoi ko miyoy ama fare hairi US ki Patriot ka lamba tawba ngamba air defense France na puthorakre US ki Patriot air defense system ko chapchana lamba tawna ngamba MANPT haina khangnaba air defense system ama France na puthorakre hairi panbaya badi France ki fighter jet F-35 amadi air defense system Patriot malem gi khwaidagi afabalan gi khulai ni haina US na claim tawduna lakhibani adubu France ki Rafale fighter jet amadi MANPT air defense system US bu maithiba piba ngambalan gi khulai amani haina phongdora tourist boat laksin bada kuntraga mari sikre Benamda lam koiba lakpa tourist sing puduna chatpa boat ama laksin bagi laibak thiba thawdo amada tourist kunthar mari rom sikre tourist nipan lomna haujik su thiba khangdana lairi haidi report asigi matungin hi aduda punna British Nifuga nipan lom tongduna lakhibani tourist sing adugi manongda taraga mathoi romdi rescue team na kanbangam kre thawdo adu akan manong lai nungsit lakpadagi hi adu laksin khibani hairi US amadi Israel ge attack tana Iran da ahong purak palaitri US amadi Israel na akan mongda misal amadi Bunker Buster bomb yauna attack chathakrabasu Iran da karisu ahong balak palaitri haina report amana phongdurakli CNN gi report asigi matugina Iran na nuclear khulai sabagi thabak kana chathana ba thabak thoram sing paikhat ba hokre loina na makhoi ga puna chatminariba Yemen da lariba Houthi amadi Lebanon da lariba Hezbollah lalhoba singa amukka hena pau fauna duna Israel gi mathakta attack kya chatha bangam na balalong kya suyat pa hokre loina na Red Sea da lariba US amadi Israel ge jahaz sing da su Houthi amadi Hezbollah na akan mamong da amuk landa ba horakre hairi Iran na US amadi Israel gi mathakta laman khumba ngamna ba malem gi laiba kya ga wari sana duna michang khomba hokre hairi Pakistan gi ichau da angang marfu taraga taruk yauna punna chani ga ni sikre South Korea da su landslide ta taraga mari sikre Pakistan ki ichauna angang marfu taraga taruk yauna punna chani ga ni sikre loina na South Korea da su ichauna maram oraga landslide thokpadagi mioi taraga mari rom sikre haina phongduragli Pawsi gi matungina Pakistan da hojik su lepa laitina churiba nong asina maram oraga ichau gi phibam amuka hena lusilakpa yana lairi Weather report ki matungina Pakistan gi mafam kayada July 15 fawba lepa laitina nong takhigani maram aduna emergency gi team sing thabrang tawduna lainaba su khangankre hojik Pakistan da ichau na pak sana so alaba mafam sing asi Rawalpindi Lahore Sialkot Sargoda Multan Khanewal Sahiwal Ladora Muzaffargarh Kot Adu Taunasa Rajanpur Bawawalpur amadi Ibrahim Yar Khan chingba mafam singdani Pakistan government na mi kanbagi thabak khumang chawsinna amdi ichau sida yumdagi mapal thoktana lainabasu pautak pikre hari amarom da hojik South Korea da akiba fangna thokliba ichau landslide asida punna mioi taragani thoirum su thiba khangdana lairi AFP gi report amagi matung ina handak South Korea da takiba nonggi chang asi MN 170 yoki ichau amadi landslide ki thodok asida road amadi public property 1930 rom thoankre Loinana private property 2234 rom manghan takhan kre haibagi kan complaint tawrakre ichau sina maram oraga safagadaba mafam singda mioi 12921 lomsu thangdoktuna thamkre scientist singi matungina malam gi laiba kaya da khanghauduna akan banong chubagi thodok thoklibasi mahausa gi khal kairakpadagi ni hairi Indonesia gi hi maina chakpada ahum sikre chamana thiba khangdri
Barcelona BM kauba achouba jahas ama maina chakpagi laibak thiba thogdo amada mioi ahum seikre chamaromna hojiksu thiba khangdana leiri hairi panbe abadi talot Ireland gi Manado port tamna chaliba achouba jahas adu maina chaklakpadagi thawai hingnaba haiduna isingda chongthana rakhibani jahas aduda punna mioi 230 tongki jahas aduda matau karamna mai chaklakhibano khangmangamdri hairi Russia na Ukraine da missile attack chathaduna landakre chahi ahum hena Russia amadi Ukraine leba anigi marakta soknaduna lakliba lana sigi manung chana hokiba pung kunmari gi manung da Russia na Ukraine missile attack chathaduna landakre missile attack adu da Ukraine da clinic building school amadi cultural institution gaya parks na amanga dathohan kre loinana mioi anisu attack adu da sikhibagal loinana angang taruk yauna punna mioi taragani thoi rom su chauna aso apanang kre hairi athok oiriba Jeffrey Epstein gi sex scandal gi case ta Trump ki laingak chauna chenarabra hangnarakre leiba wathok oiriba Jeffrey Epstein gi sex assault ta Donald Trump ki lengak su chauna chenarabra haina mai kai kaya dagi hangnarakre ningsang bayabadi mi lalonba nupi sing munamduna prostitute ki lambi da pusinba amadi makhoi gi aningwa pambagi matung ina nupi sing da thabak tauba Jeffrey Epstein hariba mioi asi chahi taruki mamangda sikhrabani report asigi matung ina leiba wathok oiriba Epstein sex assault ki file Trump ki lenga amadi leiba asigi yamna maru oiriba agency FBI amasung Justice Department na losinduna miyam da phongdoktanaba hotnari haina leiba miyamna chauna mara sirakhibani Jeffrey Epstein hariba mioi asi Donald Trump gasu yamna nakna natinaramba mioi amani New York Times ki report amagi matung ina Donald Trump na 1993 dagina 1997 gi manungda Epstein gi private jet ta tarelak travel tauki hairi adubo Donald Trump nadi Epstein gi private jet ta amuk fawa tongkhide loinana aran mathaba amata su taukhide hairi amuk faw Epstein hariba mioi asi ikhang khanghaudana senjau pairakhiba mioi amani hairi report asigi matung ina Epstein sex scandal gi case asida America gi masak nariba mioi Bill Fulton amadi Prince Andrew na chingba politician sing amadi senjau paiba celebrity kaya su chauna chenai haina victim oihoraba mioi singna phongdorakre ningsing bayabadi Jeffrey Epstein faduna 2009 da jail da thamki madugi matungda chahi kya jail da leibaga 2019 gi August kunda jail manungda yamna chingnaningai oiba mawngda siduna leiramkhibani Epstein hexi kibaga mahaki girlfriend Maxwell 2020 da faduna jail da chahi kunlom thamki Justice Department na phongdoropagi matung ina Jeffrey Epstein na lariba jail da security gi ngak senbagi thabak FBI na atamna na komthohankhibani loinana jail da thamba camera singsu matam aduda yadaduna leiramki case asida chauna chenai hariba high profile gi mioi singi mathakta FBI na case thakiba leiti haina su chauna maral sirakhibani amaromda Donald Trump ki marup oiriba Elon Musk na su case asida President Donald Trump su chauna haina phongdokhiba leikrabani adubu Trump masamaknadi case asigi arun athu pumnamak miyamda lauthokani haina mikhal mamangda phongdokhibani haidi Nagagi lamda lambi semduna maming thonjinba lepkadabani Naga taba mafam singda Kuki singna chathok chasin tawbada Foothills Naga Coordinating Committee FNC sina matam kaktana thamliba thingba sida makhal kangla tobi Naga forum na mapung fana sawgali haina phongdorakli Naga ge halaman singi mafamda safu piragliba si akan mamongdi yaningda phongdokpaga loinana FNC sina taliba demand ahum mapung fana sawgatli hairaduna Kuki singna propose tawriba Tiger Road hairiba sina koinana territorial integrity bu singna na bahonarakpani Nagagi mafam singda Kuki lalulup singisu kem saba haiba si illegal oi hairaduna paktakna na popi pambi thaba sina yellow furup singi lamda socio environmental singna bani MKNF ki media and publicity na ngasi thorak pacherol amana khudakta Nagagi mafam singda Kuki lalulup singi training center amadi su kem sariba sing sidokadabani namfu safuda lam lausinba amadi Nagagi mafamda lambi semduna maming thonjinba lepkadabani loinana half-long Imphal National Highway da anawba su kem sing sagatliba si lepkadabani masina tungda irang thorakpa yai haina cherol aduna hairi numit khudingi chang naina lamjel chenbana miyoibagi sarugi mapangal kangkhathalli haiba khanglei numit khudingi lamjel chenbana sarugi mapangal kangkhathalli haiba study amadagi khangba ngamlei Washington da leiba Camilo Josela University gi research singna thijilaba matungda hai lamjel cheliba makai saru kanbasu hengalakli miyoibana chahi yamsilakpagi matung ina bone mineral density BMD hantarai BMD haibasi
ꯀꯦꯜꯁꯤꯌꯝꯅꯆꯤꯡꯕ ꯁꯔꯨꯗ ꯌꯥꯎꯕ ꯃꯤꯅꯔꯦꯜꯁꯤꯡ ꯌꯥꯎꯕꯒꯤ ꯆꯥꯡ ꯑꯗꯨꯕꯨꯅꯤ꯫ ꯁꯔꯨꯗ ꯌꯥꯎꯕ ꯃꯤꯅꯔꯦꯜꯒꯤ ꯆꯥꯡ ꯋꯥꯠꯂꯤꯕ ꯃꯈꯩ ꯁꯔꯨꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯤ, ꯑꯗꯨꯕꯨ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯔꯝ ꯀꯌꯥꯅ ꯃꯤꯅꯔꯦꯜꯒꯤ ꯆꯥꯡ ꯍꯟꯊꯍꯟꯕꯗꯒꯤ ꯁꯔꯨꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯏ꯫ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯕꯨ ꯂꯨꯆꯤꯡꯈꯤꯕ ꯌꯥꯈꯤꯗ꯭ꯔꯦ ꯂꯔꯥꯅ ꯍꯥꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯝꯖꯦꯜ ꯆꯦꯟꯕ ꯇꯥꯔꯕꯗꯤ ꯁꯔꯨꯗ ꯌꯥꯎꯕ ꯃꯤꯅꯔꯦꯜ ꯕꯣꯟ ꯃꯤꯅꯔꯦꯜ ꯗꯦꯟꯁꯤꯇꯤꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯔꯝꯅ ꯁꯔꯨ ꯀꯜꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯁꯨ ꯁꯔꯨ ꯇꯦꯛꯀꯟꯕ ꯑꯃꯗꯤ ꯇꯥꯡ-ꯇꯥꯡ ꯅꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯟꯗꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯝꯁꯥꯡ ꯆꯦꯟꯕ ꯃꯇꯝꯗ ꯀꯦꯜꯁꯦꯅꯤꯌꯁꯀꯤ ꯃꯦꯀꯥꯅꯤꯀꯦꯜ ꯄ꯭ꯔꯣꯄꯔꯇꯤ ꯁꯦꯝꯗꯣꯛꯄ ꯉꯝꯃꯤ꯫ ꯀꯦꯜꯁꯦꯅꯤꯌꯁ ꯍꯥꯏꯕꯁꯤ ꯈꯣꯡꯌꯥꯗ ꯌꯥꯎꯕ ꯁꯔꯨꯅꯤ꯫ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯜꯁꯦꯅꯤꯌꯁꯀꯤ ꯃꯦꯀꯥꯅꯤꯀꯦꯜ ꯄ꯭ꯔꯣꯄꯔꯇꯤꯗ ꯑꯋꯥꯡꯕ ꯊꯣꯔꯛꯇꯨꯅ ꯁꯔꯨꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯏ, ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯨꯃꯥꯡ ꯇꯥꯅ ꯂꯝꯁꯥꯡ ꯂꯝꯖꯦꯜ ꯆꯦꯟꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯁꯔꯨ ꯁꯣꯟꯊꯔꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯃꯥꯌꯣꯛꯅꯗꯦ꯫ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ 10 ꯔꯣꯝꯅ ꯀꯨꯞꯅ ꯁ꯭ꯇꯗꯤ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯄꯅꯤ꯫ ꯁ꯭ꯇꯗꯤ ꯑꯗꯨꯕꯨ ꯂꯨꯆꯤꯡꯈꯤꯕ ꯌꯥꯈꯤꯗ꯭ꯔꯦ ꯂꯔꯥꯅ ꯍꯥꯏ ꯁꯔꯨ ꯀꯟꯈꯠꯍꯟꯅꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜꯁꯤꯡꯗꯒꯤ ꯂꯝꯖꯦꯜ ꯆꯦꯟꯕꯅ ꯀꯥꯟꯅꯕ ꯍꯦꯜꯂꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯂꯝꯖꯦꯜ ꯆꯦꯟꯕꯅ ꯁꯔꯨ ꯀꯟꯈꯠꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯁ꯭ꯇꯗꯤꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤ ꯖꯔꯅꯦꯜ ꯑꯣꯐ ꯑꯦꯞꯂꯥꯏꯗ ꯐꯤꯁꯤꯑꯣꯂꯣꯖꯤꯗ ꯍꯟꯗꯛꯇ ꯐꯣꯡꯂꯛꯈꯤꯕꯅꯤ꯫ ꯕꯣꯟ ꯗꯦꯟꯁꯤꯇꯤ ꯁ꯭ꯇꯦꯠꯀꯤ ꯃꯇꯥꯡꯗ ꯁꯔꯨꯗ ꯌꯥꯎꯕ ꯃꯤꯅꯔꯦꯜꯁꯤꯡꯒꯤ ꯆꯥꯡ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁꯔꯨꯒꯤ ꯃꯄꯥꯡꯒꯜ ꯀꯌꯥ ꯌꯥꯝꯅ ꯀꯜꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯃꯤ꯫ ꯁꯔꯨꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯄ ꯌꯥꯕ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯥꯡ ꯅꯥꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯍꯥꯏꯕꯁꯤꯁꯨ ꯑꯃꯅꯤ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯅ ꯁꯔꯨ ꯀꯜꯍꯟꯕꯒꯤ ꯃꯊꯛꯇ ꯍꯛꯆꯥꯡꯒꯤ ꯕꯦꯂꯦꯟꯁ ꯑꯃꯁꯨꯡ ꯐ꯭ꯂꯦꯛꯁꯤꯕꯤꯂꯤꯇꯤ ꯍꯦꯟꯒꯠꯍꯟꯕ ꯃꯔꯝꯅ ꯇꯨꯁꯤꯟꯒꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯌꯥꯝꯅ ꯀꯟꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯌꯣꯒ, ꯏꯔꯣꯏꯕ ꯑꯃꯗꯤ ꯏꯆꯝ ꯆꯝꯕ ꯁ꯭ꯇꯔꯦꯆꯤꯡ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕ ꯀꯥꯟꯅꯒꯅꯤ꯫ ꯃꯝꯂꯕꯗꯤ ꯈꯨꯗꯤ ꯊꯤꯖꯤꯜꯂꯒ ꯇꯨꯕ ꯌꯥꯕꯒꯤ ꯔꯤꯁꯛ ꯋꯥꯡꯕ ꯃꯔꯝꯅ ꯌꯥꯔꯤꯕꯃꯈꯩ ꯏꯃꯨꯡꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛ ꯃꯩ ꯉꯥꯟꯅ ꯊꯥꯟꯕꯒꯤ ꯀꯥꯟꯅꯕ ꯂꯩ꯫ ꯇꯨꯝꯐꯝ ꯀꯥꯗꯒꯤꯅ ꯕꯥꯊꯔꯨꯝ ꯐꯥꯎꯕꯒꯤ ꯂꯝꯕꯤꯗ ꯃꯩ ꯉꯥꯟꯅ ꯊꯥꯟꯕꯒ ꯂꯣꯏꯅꯅ ꯅꯥꯀꯜꯗ ꯈꯨꯠ ꯄꯥꯏꯐꯝ ꯕꯥꯔ ꯑꯃ ꯍꯥꯞꯀꯗꯕꯅꯤ ꯑꯃꯁꯨꯡ ꯂꯝꯕꯤ ꯅꯥꯀꯟꯗ ꯂꯩꯃꯥꯏꯗ ꯏꯁꯤꯡ ꯇꯥꯍꯜꯂꯣꯏꯗꯕꯅꯤ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯅꯥꯀꯣꯡꯅ ꯇꯥꯕ, ꯃꯤꯠꯅ ꯎꯕ ꯉꯝꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯕꯗꯤ ꯍꯤꯌꯔꯤꯡ ꯑꯦꯗ ꯁꯤꯖꯤꯟꯅꯕꯒ ꯂꯣꯏꯅꯅ ꯏꯁꯥꯒꯤ ꯃꯤꯠꯀ ꯆꯥꯟꯅꯕ ꯑꯅꯣꯞ ꯎꯞꯀꯗꯕꯅꯤ꯫ ꯌꯥꯝꯅ ꯇꯣꯏꯅ ꯃꯤꯠ ꯆꯦꯛ ꯇꯧꯗꯨꯅ ꯎꯞꯂꯤꯕ ꯑꯅꯣꯞ ꯑꯗꯨ ꯃꯤꯠꯀ ꯆꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯗꯣꯂꯥꯟ ꯀꯥꯈꯠ-ꯀꯨꯝꯗ ꯇꯧꯕ ꯃꯇꯝꯗꯗꯤ ꯌꯥꯔꯤꯕꯃꯈꯩ ꯕꯥꯏꯐꯣꯀꯦꯜ ꯒ꯭ꯂꯥꯁ ꯎꯞꯂꯣꯏꯗꯕꯅꯤ꯫ ꯕꯥꯏꯐꯣꯀꯦꯜ ꯒ꯭ꯂꯥꯁ ꯎꯞꯂꯒ ꯗꯣꯂꯥꯟ ꯀꯥꯈꯠꯄ ꯅꯠꯇ꯭ꯔꯒ ꯀꯨꯝꯊꯕ ꯃꯇꯝꯗ ꯀꯣꯛ ꯉꯥꯎꯔꯛꯄꯗꯒꯤ ꯇꯨꯁꯤꯟꯕ ꯌꯥꯏ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯔꯨ ꯄꯥꯊꯔꯛꯏ꯫ ꯁꯔꯨ ꯄꯥꯊꯔꯛꯄꯒꯤ ꯊꯧꯑꯣꯡꯕꯨ ꯑꯣꯁꯇꯤꯑꯣꯄꯦꯅꯤꯌꯥ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯗꯤ ꯑꯅꯧꯕ ꯁꯔꯨ ꯁꯦꯝꯒꯠꯂꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯏ ꯑꯃꯁꯨꯡ ꯇꯨꯝꯁꯤꯜꯂꯛꯄꯒꯤ ꯆꯥꯡꯅ ꯋꯥꯡꯈꯠꯂꯛꯏ꯫ ꯁꯔꯨꯗ ꯌꯥꯎꯕ ꯀꯦꯜꯁꯤꯌꯝ ꯑꯃꯁꯨꯡ ꯑꯇꯩ ꯃꯤꯅꯔꯦꯜꯁꯤꯡ ꯃꯥꯡꯈꯤꯕꯗꯒꯤ ꯁꯔꯨ ꯁꯣꯟꯊꯔꯛꯇꯨꯅ ꯇꯦꯛꯄ ꯌꯥꯕꯒꯤ ꯔꯤꯁꯛ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯥꯡ ナꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯀꯦꯜꯁꯤꯌꯝ ꯑꯃꯁꯨꯡ ꯚꯤꯇꯥꯃꯤꯟ ꯗꯤ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯔꯕꯗꯤ ꯕꯣꯟ ꯗꯦꯟꯁꯤꯇꯤ ꯍꯦꯟꯒꯠꯂꯛꯇꯨꯅ ꯁꯔꯨꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯏ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒꯤ ꯆꯍꯤ 65 ꯍꯦꯜꯂꯕꯗꯤ ꯁꯔꯨ ꯇꯦꯛꯀꯟꯕꯒꯤ ꯔꯤꯁꯛ ꯍꯦꯟꯒꯠꯂꯛꯄ ꯃꯔꯝꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯍꯧꯕ ꯇꯉꯥꯏ ꯐꯗꯦ꯫